RIMS की multitasking staff सिंग लौनबगे सेंटर पीबदा कुकी कैंडिडेट सिंगी सेंटर ने हाइडुना गुवाहाटी दा सेंटर पीरिबा असि अरानबा खोंगथांगनी सेंटर पीबदा कुकी अमदी मैतैगिनी हाइना तोंगान तोंगान खाइदोकफम थोकते RIMS ना चथरकलिबा थोंग असि कुकी सिंगना तोखाई ताबगी खोंगथांग असिबु सौगतलिब्रा हाइना सोशियो पॉलिटिकल कमेंटेटर CX बिजोयना हंगलकली हिरामसिका मरी लेना ngase लंफेल पात के RIMS North Residential Block da laiba CS Bijoy gi mayum da pangthokiba paugi mifam amada makna hai hauzik RIMS ki staff khara launaba director na thokiba notification adugi mamang da amukta tawkhidriba mawong da examination center ki option da Guwahati Imphal haina piri Kuki separatist group singna Manipur dagi Tongan Tazarage Haiduna Taliba separate administration asida RIMS na saugatpagi mawong uladuna Kuki candidate singda ahenba khudong saba pifam thokte Manipur da laiba pamdre hairaga karigi Manipur da thabak tawgadoribano hauzik mak valida lenga ki thabak torma Kuki phurup ki government employee kaya ama thabak karak tabak kuire hairiba Kuki government employee sing asi lemna thage tolop chaduna lairibani Makhoi asi Manipur physical separation tokre population exchange loikre Imphal Valley asi Valley of that haina mingthon kre assembly phambada Kuki MLA sing lakhidre cabinet meeting da su Kuki minister ani yaukhidre pumnamak asagi hinglaga Kuki singna sagadlakliba narrative asi Kuki taba lam singna Kuki singini hairi mafam sing asi Manipur natte majority Meitei singi miyot minaida Kuki sing tampakta laiba ngamdabadagi chen khibani haina malem miyam mangda utnaba hotnari laiba ki asokluraba matam asta RIMS na Kuki singi tokhai ba wakhalon asibu saugatpa manba mawongda thabak lobagi system ma chatharakpa asi angakpa phawi athoba matamda Manipur apunbagi oiba interesta center tokhai pinaba silib asi khongpham handokpi haina hakna makhata ki laiba situation da Kuki sina case tarakani khanbra natraga Ministry of Family Health and Welfare da direction lakra laga su madu yabham thokte ba koina maramdi akoi lamsigi moina sagaliba separate administration gi mateng pangchali mase RIMS haibase akoi Manipur pumbagini Imphal da leibani adugumba game plan amache RIMS na khangdabra da mateng pangchimba man ba che mase khuduk topiuna ai haijuningi hojik Manipur se khwaidagi waba matamni relief game mayam da leiribis da soidna makki अखोई हाइरिबा रिक्रूटमेंट्स दा यावबा याबा नाहा पाखंग ने साबी कयाम यारो मनेबा मखोई द अपॉर्चुनिटी पिफम थोक्तरा होजिक कुकी येंगी बदमाइना मखोई गिसि येंगदबने फ्रेश एडवर्टाइज तोरगा एनी वैकेंसी बना हामनिंग महापो मगी मिनिस्ट्री अयाबा रिलीफ केंद्र लेरिबा अवाबा मयाम सिदा इमुंग अमुम अनि तगी वरसु रिक्रूटमेंट्स याव फंगलगा अवाबा कोकदबा मखोई सिंगदो यावबा यानबा खुदोंग चाबसे ए मोरली पिफम थो एंखलेबा